Hairang Leirang Channel na mayamgidamakta pujarakliba Pungawari Mitrangi Mingsel. Matam amada masa laitaba ningthau ama lairami. Mahakna magi maming laihonaba machanupa ama pamlami. Aduna mahak amuk hanna luhonglami. Tha kharagi manungda magi nupidu mirole. Angang unabagi matam yaurakladuna achauba thaudoktugidamak konungda sem sarami. Adum oinamak ningthaudu wakhal nungairamde. Mahakna maharanida hairami. Alada nachanupa poknaba khurumu. Karigumba nupi poklabadi aihak khudakta mihatpasing aduda nakoktu puraknaba haigani. Hairiba wasi maraibak thirabi Maharani duda yamna mayek senglami. Machanupi pokadauribara nupa pokadauribara haibagi samamnabada mahak ahing tumba yaramde. Mamay thangda angang unabagi pungzadu lagli. Angang du nupini haiba khangbada maraibak thirabi Maharani du Pitribi sida khwaidagi nungaitaba misak haibadu oirami. Mahak makhon siba makai kaplami. Maharani gi thazafam oiriba angang pokpiduna mahaki nungaitribadugi maram hanglami. Phamungda phamlaga maraibakta khupakna thaduna Maharani du teng tharami. Kari taubagi kaploi dauribano marup. Icha nupi poklabadi ningthauna aihakpu kok kakkani hai. Angang pokpi adu hai singbi amasung pairaki lausing laibi oirami. Mama dubu ngakhanduna mahakna angang dubu nupa macha amagi phijo sechilami. Mamit khatladuna mama duda matung tabadi aina thokpa taurage hairami. Maharani du macha nupa ama pokle haiduna ningthauda pau tharami. Ningthaudu haraurami. Angang pokpi duda amasung yaipakolgi misingda khudolpot pirami amasung atai akoibadasu yelami. Ahingda konungdu thaumaina pungan ngalami amasung pochai singdu leiteng tauduna makhoigi mayup singdu thaumai amasung maigi kumhaina ngalhalami. Matam haukirami tha kaya lankhiduna sahi kaya lalaklami. Angang nupi machaduna saukhalakliba makhai mamadu warami. Angang pokpiduna tana kanamata mahak karigi thawai wana khudong thibada khalibano haibadu khanglamde. Asengba nupi macha amabu ningthaugi macha nupa dauna fizol setpadu khangkhidra haibagi wabaduni. Ningthaugi macha nupa adu sahi 13 sugadaure. Ningthauduna Maharani da nong mahairami. Aihak ahal oisilakle. Aihak sidringaida Ichanupasi luhongnaba haina singnaba pami. Maharani du karimata hairamde mahak kari taugadage khangdaduna ngakchanarami. Nupi machaduna mamada hairami. Ima karigi nangna asuk yamna nungnanglibano maramdu aingonda hayu. Maharani duna sahi chuppasima karigi mahakbu wahalibano haibadu machanupiduda haiba matam lakli haina khalami. Adugisu mathakta nupi macha adu mapung marai pharakpagi khudam utlami amasung mayamna mahaki asengma masak khanglakadabadu ikui kuiraroi. Maharani na hairiba numitsini khwaidagi kijariba. Maharani du mapukning phajilami amasung nupi machaduda hairami. Ibema nangna hek pokpadagi ningthau macha nupa dauna set charibasi karigino haiba nahak khangliroi. Nangi napai bungo ningthaunadi nahaku mahaki macha nupani haina thajari. Nahak poktringaida mahakna aibu nangna nupi oiraklabadi aibu hatkani hairami. Nangna khangliba thajaningai oiraba angang pokpiduna nangbu nupa macha malhanduna sumaina sum tauribasi. Haujikti wasi lusilakle. Ningthauna haujik nangbu luhongnaba haina singna ninglakle. Aduna mana
ꯅꯪ ꯑꯁꯦꯡꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯕꯨ ꯀꯣꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯗꯨꯅ ꯆꯨꯞꯂꯗꯨꯅ ꯊꯧꯅꯥ ꯐꯅꯕ ꯈꯨꯝꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ, ꯏꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯅꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯧꯅ ꯁꯦꯠ ꯆꯥꯔꯤꯕ ꯑꯃꯁꯨꯡ ꯆꯠꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯏꯁꯥꯅ ꯊꯥꯖꯩ꯫ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯕꯗꯨ ꯁꯤꯟꯖ ꯂꯥꯡꯖꯁꯅꯨ꯫ ꯆꯥꯛꯂꯦꯟꯗꯨ ꯁꯦꯝ ꯁꯥꯔꯕꯗ ꯑꯩꯍꯥꯛꯅ ꯄꯥꯕꯨꯡꯗ ꯂꯩꯀꯣꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯊꯛꯆꯅꯕ ꯑꯩꯍꯥꯛꯀꯤ ꯁꯒꯣꯜꯁꯤ ꯄꯨꯅꯕ ꯍꯥꯏꯖꯒꯅꯤ꯫ ꯁꯒꯣꯜꯁꯤꯅ ꯑꯩꯍꯥꯛꯄꯨ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯀꯅꯥꯃꯠꯇꯅ ꯐꯪꯗꯕ ꯃꯐꯝꯗꯨꯗ ꯄꯨꯈꯤꯒꯅꯤ, ꯑꯗꯨꯒ ꯑꯂꯥꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯍꯥꯛ ꯅꯣꯡꯃꯗꯤ ꯍꯜꯂꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯆꯥꯛꯂꯦꯟꯗꯨꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗ ꯃꯥꯒꯤ ꯀꯥꯗ ꯃꯄꯤ ꯇꯥꯅ ꯀꯥꯏꯅꯕꯒꯤ ꯕꯤꯗꯥꯏ ꯂꯧꯔꯝꯃꯤ꯫ ꯊꯥꯖꯔꯕ ꯑꯉꯥꯡ ꯄꯣꯛꯄꯤꯗꯨꯅ ꯃꯍꯥꯛ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯆꯥꯛꯂꯦꯟꯗꯨꯒꯤꯗꯃꯛ ꯖꯟꯇ꯭ꯔ ꯈꯣꯡꯕꯁꯤꯡꯒꯤ ꯏꯁꯩ ꯃꯔꯛꯇ ꯐꯝꯕ ꯑꯇꯤꯊꯤꯁꯤꯡꯅ ꯀꯣꯅꯨꯡꯗꯨ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯣꯔꯛꯂꯕ ꯀꯥꯟꯗ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ, ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯪꯒꯤꯗꯃꯛ ꯈꯟꯕ ꯅꯨꯄꯤꯃꯆꯥꯁꯤꯒ ꯂꯣꯏꯅꯅ ꯅꯪꯒ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯂꯨꯅ ꯅꯤꯡꯖꯕ ꯑꯁꯥ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯖꯅꯕ ꯑꯁꯦꯡꯕ ꯇꯥꯟꯖꯥꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯕꯨꯡ, ꯑꯩꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯖꯩ꯫ ꯂꯩꯀꯣꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯅꯨꯡꯊꯤꯜꯒꯤ ꯁꯥꯡꯂꯕ ꯆꯠꯊꯔꯛꯀꯗꯕ ꯊꯧꯔꯝꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛ ꯏꯁꯥꯁꯨ ꯇꯦꯛꯈꯠꯅꯕ ꯇꯣꯔꯕꯥꯟꯗ ꯁꯒꯣꯜ ꯇꯣꯡꯂꯨꯅꯕ ꯑꯩꯍꯥꯛꯀꯤ ꯁꯒꯣꯜ ꯄꯨꯕ ꯌꯥꯒꯗ꯭ꯔꯥ? ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯖꯔꯨꯆꯣ, ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯁꯪꯗ ꯆꯪꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯁꯒꯣꯜꯗꯨ ꯈꯨꯔꯖꯤ ꯊꯥꯡꯂꯝꯃꯤ ꯑꯗꯨꯒ ꯀꯞꯂꯝꯃꯤ꯫ ꯁꯒꯣꯜꯗꯨꯅ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯒꯣꯜꯁꯤꯡꯒꯤ ꯈꯪꯖꯕ ꯒ꯭ꯌꯥꯟꯗꯨꯅ ꯑꯩꯍꯥꯛ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯏ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯕꯗꯨ ꯈꯪꯏ꯫ ꯋꯥꯈꯜꯗꯨ ꯐꯥꯖꯤꯜꯂꯨ꯫ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯅꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯅꯨꯡꯁꯤꯠꯇꯧꯅ ꯊꯨꯅ ꯌꯥꯡꯅ ꯄꯨꯒꯅꯤ꯫ ꯁꯒꯣꯜꯗꯨꯒꯤ ꯃꯁꯣꯡꯗꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯍꯧꯒꯠꯍꯜꯂꯒ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯆꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯏꯪꯒꯤꯠꯇ ꯊꯧꯅꯥ ꯐꯔꯕ ꯁꯒꯣꯜꯗꯨ ꯆꯦꯛꯄꯜ ꯆꯣꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯉꯥꯛꯁꯦꯟꯕꯁꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯝꯃꯤ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯒꯣꯜꯗꯨ ꯃꯈꯣꯏꯗꯒꯤꯗꯤ ꯌꯥꯝꯅ ꯌꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯄꯥꯛꯄ ꯂꯝꯍꯥꯡ ꯑꯃ ꯌꯧꯗ꯭ꯔꯤꯐꯥꯎꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛ ꯀꯌꯥ ꯂꯥꯟꯗꯨꯅ ꯑꯉꯥꯎꯕꯗꯧꯅ ꯁꯒꯣꯜ ꯊꯧꯔꯝꯃꯤ꯫ ꯁꯒꯣꯜꯗꯨꯅ ꯑꯀꯣꯏꯕꯗꯨ ꯍꯩꯁꯤꯡꯕ ꯈꯪꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯅꯪꯕꯨ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯊꯥꯞꯅ ꯄꯨꯔꯦ, ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯍꯜꯂꯒꯦ꯫ ꯅꯪ ꯏꯔꯥꯞ ꯂꯥꯞꯇꯅ ꯃꯩꯉꯥꯜꯁꯤ ꯎꯔꯦꯗꯅ, ꯑꯁꯤꯗ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅ ꯌꯦꯡꯖꯔꯨꯔꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯈꯪꯒꯜꯂꯕ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛꯀꯤ ꯁꯝ 8ꯁꯤ ꯂꯩꯔꯦꯁꯦ, ꯅꯪꯒꯤ ꯁꯦꯡꯒꯥꯎꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯇꯨꯅ ꯊꯝꯖꯤꯜꯂꯨ꯫ ꯅꯪꯅ ꯑꯩꯍꯥꯛꯄꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯥꯜꯂꯨ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯦꯡꯕꯅꯤꯅ ꯑꯂꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯒꯣꯜꯗꯨꯒ ꯀꯥꯏꯅꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯋꯥꯔꯝꯃꯤ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯇꯩ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯩꯉꯥꯜ ꯎꯔꯕ ꯆꯥꯎꯔꯕ ꯌꯨꯝꯗꯨꯗ ꯊꯨꯅꯃꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯗ ꯊꯤꯜꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯖꯧꯒꯦ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯋꯥꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯌꯨ,
ꯄꯨꯛꯐꯕ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩꯍꯥꯛ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯣꯏꯖꯒꯦ꯫ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥꯃꯆꯥ ꯑꯣꯏꯅ ꯊꯕꯛ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯕꯛꯇꯨ ꯌꯥꯝꯅ ꯐꯖꯅ ꯇꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯖꯥꯔꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯛ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯀꯣꯅꯨꯡ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯈꯪꯗꯅ ꯃꯍꯥꯛ ꯄꯈ꯭ꯔꯥ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯆꯔꯥꯁꯤꯡ ꯊꯣꯡꯂꯝꯃꯤ꯫ ꯑꯅꯧꯕ ꯄꯨꯖꯥꯔꯤꯗꯨꯅ ꯊꯣꯡꯕ ꯆꯥꯛ ꯑꯦꯟꯁꯥꯡꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯍꯥꯛ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯤꯗꯨ ꯏꯅꯥꯛꯇ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥꯃꯆꯥ ꯄꯨꯖꯥꯔꯤ ꯑꯣꯏꯅ ꯎꯅꯕ ꯃꯍꯥꯛ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯐꯖꯅ ꯂꯨ ꯅꯥꯟꯅ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯄꯨꯖꯥꯔꯤꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯗ ꯄꯨꯖꯥꯔꯤꯁꯤ ꯅꯪ ꯇꯥꯡꯅ ꯐꯪꯕꯅꯤ꯫ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ?" ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯍꯤꯊꯥꯡꯐꯝꯗꯒꯤ ꯄꯣꯠ-ꯆꯩ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯔꯨꯚꯨꯃꯤꯗ ꯑꯩꯍꯥꯛ ꯈꯣꯡꯂꯣꯏꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡꯁꯤꯗ ꯂꯝꯕꯤ ꯐꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯗꯨꯅ ꯐꯔꯤ꯫ ꯑꯩꯍꯥꯛ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯪꯒꯤ ꯅꯇꯧꯗꯨꯗꯒꯤ ꯅꯍꯥꯛ ꯑꯆꯧ ꯑꯁꯥꯡꯂꯛꯇꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯏ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯅꯍꯥꯗꯨꯕꯨ ꯊꯛ-ꯈꯥ ꯌꯦꯡꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯄꯨꯖꯥꯔꯤ ꯑꯣꯏꯅꯕ ꯄꯣꯛꯄ ꯅꯠꯇꯦ꯫ ꯅꯪ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤꯅ ꯃꯇꯤꯛ ꯆꯥꯏ ꯑꯃꯁꯨꯡ ꯃꯗꯨ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ 3 ꯂꯩ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ꯫ ꯅꯪꯅ ꯈꯟꯕ ꯑꯄꯥꯝꯕꯗꯨ ꯅꯪꯒ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ꯫ ꯅꯤꯡꯁꯤꯡꯒꯗꯕ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤꯗꯨ ꯈꯔ ꯃꯉꯥꯎ ꯊꯤꯕꯅꯤ꯫" ꯃꯁꯛ ꯂꯣꯠꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤꯃꯆꯥ 3ꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯐꯥꯒꯤ ꯖꯣꯒꯥꯏꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯍꯥꯛ ꯑꯇꯣꯟꯕꯤꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ "ꯐꯔꯦ, ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯑꯩꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯉꯛ ꯀꯟꯕꯤ ꯏꯆꯥꯅꯨꯄꯤꯕꯨ ꯈꯜꯂꯦ꯫ ꯑꯩ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯑꯃꯨꯛ ꯋꯥ ꯍꯥꯏꯈꯤꯒꯦ꯫" ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯅꯍꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯈꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯉꯥꯛꯆꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯑꯍꯤꯡꯁꯤꯃ ꯃꯗꯨ ꯈꯟꯈꯤꯒꯦ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯌꯦꯡ ꯍꯥꯏꯔꯒꯦ꯫" ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯁꯛ ꯂꯣꯠꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯍꯤꯡꯗ 3ꯁꯨꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ ꯑꯃꯁꯨꯡ ꯁꯣ ꯃꯈꯨꯜ ꯑꯍꯣꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯝꯂꯝꯃꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯇꯨꯡꯗ ꯈꯨꯟꯅꯨ ꯑꯃ ꯀꯥꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯈꯨꯟꯅꯨꯗꯨꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯈꯤꯛꯂꯝꯃꯤ꯫ ꯈꯨꯟꯅꯨꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯜꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯅꯨꯄꯥꯃꯆꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯊꯨꯅ ꯂꯟ ꯐꯪꯒꯟꯕ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯔꯦ꯫ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ꯫ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫" ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯑꯀꯤꯕꯗꯨ ꯊꯥꯗꯣꯛꯎ꯫ ꯑꯩꯈꯣꯏꯅ ꯈꯨꯔꯧ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯏ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯤꯡꯁꯦꯜ ꯅꯪꯒꯤꯗꯃꯛ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯌꯨ꯫ ꯍꯥꯏꯔꯤꯕ ꯇꯥꯡꯂꯕ ꯃꯤꯡꯁꯦꯜ ꯑꯁꯤ ꯂꯩꯀꯣꯜ ꯑꯃꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯁꯤꯅ ꯃꯤꯡꯁꯦꯜꯗꯨꯕꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯃꯁꯨꯡ ꯅꯪꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯗꯒꯤ ꯂꯥꯏꯅ ꯅꯥꯟꯊꯣꯛꯂꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯗꯨꯅ ꯃꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯐꯪꯍꯜꯂꯕꯗꯤ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯅꯤꯡꯕꯇ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨꯒ ꯆꯨꯝꯂꯔꯦ꯫ ꯃꯍꯥꯛ ꯃꯁꯛ ꯂꯣꯠꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯄꯨꯖꯥꯔꯤ ꯃꯀꯣꯛ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯡꯁꯦꯜ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯃꯉꯣꯟꯗ ꯂꯨꯍꯣꯡꯅꯕꯒꯤ ꯐꯤꯚꯝꯁꯨꯅꯤ꯫ ꯅꯪꯁꯨ ꯈꯪꯂꯦꯗꯅ ꯏꯆꯥꯅꯨꯄꯥ, ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯟꯕ ꯇꯥꯏ꯫ ꯁꯛ ꯂꯣꯠꯄ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯅꯨꯡꯅꯥꯡꯕ ꯇꯧꯕꯤꯒꯅꯨ, ꯅꯍꯥꯛꯀꯤ ꯑꯃꯁꯨꯡ ꯑꯂꯥꯒꯤ ꯊꯧꯖꯥꯜꯅ ꯑꯩꯍꯥꯛ ꯃꯤꯡꯁꯦꯜꯗꯨ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯈꯣꯡꯆꯠꯇꯨꯒꯤꯗꯃꯛ ꯆꯠꯅꯕ ꯑꯌꯥꯕ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯒꯣꯜꯗꯨꯒꯤ ꯃꯁꯝꯁꯤꯡ ꯑꯗꯨ ꯅꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯗꯛꯇ ꯁꯒꯣꯜꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜꯗ ꯃꯍꯥꯛꯀꯤ ꯋꯥꯊꯣꯛꯇꯨ ꯂꯤꯔꯝꯃꯤ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯏꯔꯥꯏ ꯂꯥꯏꯕ ꯅꯠꯇꯦ, ꯁꯒꯣꯜꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏ ꯑꯂꯥꯒꯤ ꯊꯧꯖꯥꯜꯒꯤꯗꯃꯛ ꯈꯨꯔꯨꯝꯁꯤ꯫ ꯃꯍꯥꯛ ꯁꯒꯣꯜꯗꯨ ꯊꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯈꯨꯔꯨꯞ ꯊꯥꯔꯝꯃꯤ꯫ ꯂꯣꯏꯅ ꯈꯪꯂꯕ ꯁꯒꯣꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯥꯅ ꯂꯩꯀꯣꯜꯗꯨ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯔꯨꯑꯣꯏꯕ ꯋꯥꯔꯝ ꯈꯔ ꯇꯥꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯊꯣꯡꯒꯥꯜꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯅꯣꯡꯁꯥ ꯑꯃꯒ ꯌꯥꯎ ꯑꯃꯒ ꯊꯦꯡꯅꯒꯅꯤ꯫ ꯅꯍꯥꯛꯅ ꯅꯣꯡꯁꯥꯗꯨꯒꯤ ꯃꯃꯥꯡꯗ ꯁꯖꯤꯛ ꯃꯄꯨꯟ ꯑꯃ ꯊꯦꯡꯅꯒꯅꯤ, ꯃꯗꯨ ꯅꯪꯅ ꯂꯧꯊꯣꯛꯂꯒ ꯌꯥꯎꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯒꯗꯕꯅꯤ꯫ ꯌꯥꯎꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯁꯥꯗꯨꯅ ꯅꯣꯡꯁꯥꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯒꯗꯕꯅꯤ꯫ ꯈꯔ ꯆꯪꯁꯤꯜꯂꯒ ꯅꯪ ꯍꯤꯡꯆꯥꯕꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯅꯪꯕꯨ ꯎꯕꯗ ꯃꯍꯥꯛ "ꯑꯩꯍꯥꯛ ꯌꯦꯟꯁꯥꯡ ꯃꯍꯤ ꯈꯔ ꯁꯦꯝꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯛꯀꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯅꯪꯕꯨ ꯃꯥꯒꯤ ꯆꯔꯥ ꯑꯣꯏꯅꯕ ꯃꯥꯒꯤ ꯀꯥꯗ ꯃꯍꯥꯛꯀꯤ ꯃꯌꯥꯗꯨ ꯊꯧꯍꯟꯅꯕ ꯆꯪꯈꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯅꯪ ꯃꯤꯡꯁꯦꯜꯗꯨ ꯂꯧꯔꯛꯎ ꯑꯗꯨꯒ ꯂꯩꯀꯣꯜꯒꯤ ꯆꯦꯛꯄꯜꯗꯨ ꯀꯥꯔꯒ ꯆꯦꯜꯂꯛꯎ꯫ ꯑꯩꯍꯥꯛ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ꯫ ꯃꯄꯥ ꯂꯩꯇꯅ ꯈꯪꯂꯕ ꯁꯒꯣꯜꯗꯨꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯁꯦꯡꯅ ꯊꯣꯛꯂꯝꯃꯤ꯫ ꯀꯨꯏꯗꯅ ꯍꯤꯡꯆꯥꯕꯗꯨ ꯃꯍꯥꯛ ꯃꯥꯒꯤ ꯑꯦꯟꯁꯥꯡ ꯃꯍꯤ ꯁꯦꯝꯕ ꯆꯪꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯍꯥꯞꯐꯝꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯩꯀꯣꯜꯗꯨꯒꯤ ꯑꯀꯣꯏꯕ ꯑꯣꯏꯔꯤꯕ ꯎꯈꯣꯡꯁꯤꯡꯗꯨ ꯆꯣꯡꯂꯗꯨꯅ ꯆꯦꯛꯄꯜꯗꯨ ꯀꯥꯔꯒ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯃꯥꯡꯈꯤꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯍꯥꯛꯇꯤ ꯍꯥꯟꯅ ꯏꯁꯤꯡꯈꯣꯡꯗꯨ ꯂꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯌꯥꯎꯗꯨꯗ ꯃꯔꯥꯜ ꯂꯩꯔꯕꯗꯨ ꯐꯥꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯌꯥꯎꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯑꯩꯍꯥꯛ ꯊꯧꯖꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯍꯟꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯅꯥꯄꯤ ꯄꯤꯔꯝꯃꯤ, ꯅꯪꯅꯗꯤ ꯏꯃꯥꯡꯗ ꯁꯖꯤꯛ ꯑꯣꯏꯅ ꯊꯝꯕꯤ"꯫ ꯍꯤꯡꯆꯥꯕꯗꯨꯅ ꯅꯣꯡꯁꯥꯗꯨꯗ ꯃꯔꯥꯜ ꯂꯩꯔꯕ ꯑꯗꯨ ꯈꯥꯝꯅꯕ ꯍꯥꯏꯕꯗꯨꯗꯁꯨ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯍꯥꯏꯕ ꯏꯟꯗꯕ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯁꯥꯎꯕꯅ ꯂꯣꯏꯔꯕ ꯍꯤꯡꯆꯥꯕꯗꯨꯅ ꯃꯔꯥꯜ ꯂꯩꯕꯗꯨ ꯂꯃꯟ ꯈꯨꯝꯅꯕ ꯗꯟꯗꯤ ꯑꯣꯏꯅ "ꯅꯪꯅ ꯅꯨꯄꯥꯃꯆꯥ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯁꯥꯞꯁꯤꯅ ꯅꯍꯥꯛ ꯅꯨꯄꯤꯃꯆꯥ ꯑꯣꯟꯒꯅꯤ ꯑꯃꯁꯨꯡ ꯅꯪꯅ ꯅꯨꯄꯤꯃꯆꯥ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯅꯨꯄꯥꯃꯆꯥ ꯑꯣꯟꯒꯅꯤ" ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯥꯞꯇꯨ ꯊꯨꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯣꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯗꯤ ꯈꯪꯗꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯑꯣꯟꯕꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯣꯜꯂꯕꯗ ꯊꯥꯖꯔꯕ ꯁꯒꯣꯜꯗꯨꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯩꯀꯣꯜꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯨꯅꯨ ꯑꯣꯟꯕ ꯅꯨꯄꯥꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯔꯥꯞꯄꯗꯒꯤ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯗꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯁꯤꯒꯤ ꯑꯊꯣꯏ ꯑꯍꯦꯟꯕꯗꯨ ꯈꯪꯂꯦ꯫ ꯅꯍꯥꯛ ꯑꯩꯍꯥꯛꯀꯤ ꯑꯣꯏꯔꯝꯃꯤ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯃꯉꯣꯟꯗ ꯄꯤꯊꯣꯛꯂꯕꯅꯤ"꯫ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯣꯜꯂꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡꯗ
ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯈꯨꯅꯨꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯡꯁꯦꯜꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯆꯠꯊꯕ ꯆꯥꯛꯂꯦꯟꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯂꯨꯍꯣꯡꯕꯗꯨ ꯃꯍꯥꯛ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯜꯂꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯍꯤ ꯌꯥꯝꯂꯛꯂꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯆꯨꯞꯄ ꯃꯍꯥꯔꯥꯅꯤꯗꯨ ꯃꯃꯤꯠ ꯍꯦꯛ ꯇꯥꯡꯒꯗꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯣꯜꯂꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯗꯨ ꯎꯅꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧꯗꯨꯅ ꯂꯩꯕꯥꯛꯇꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯍꯤ ꯀꯌꯥ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ